Russiana military gi amasung sel Thumgi Mateng Pangbinaba Hairakpadagi China Toupham Khangdre Ukraine da landarubadagi haukiba chahi taragi khujing kayasida amukta thokidriba mawongda masagi lanmi amasung equipment angakpa phangna mangta khraba amasung prithibida khwaidagi kanba makhalgi sanction kayasu mayoknaraba Russiana China gi mafamda military gi amasung sel Thumgi Mateng Pangbinaba haijakhre haina thajare Masina maram oiduna China Toupham Khangdre haina thajari Washington da laiba Chinese embassy na de Russia gi maikaidagi mateng nirakpagi matangda kari amata khangde haina phongdokhe adubu Russia da mateng panglabade madugi phal laigani haina United States na China da warning tawkhre haire chayol khargi mamangda authoritarian laibak ani sigi mari ase mapan naide haina phongdokhibane adubu Russia na Ukraine da makha tana lan chathaba yanabagi damak Mateng nirakpa sina laibak ani asigi mari asi kayam chetpano haibadu mayek senglakadawre China amasung Russia gi marakta akanba senmitlon gi mari di laiki amasung mamang chahida laibak ani sigi karbar asi record oina US dollar billion 147 yauke mari yamna pharabasu amasung Chinese president Xi Jinping amasung Russian president Vladimir Putin gi maraktasu Lanai gi mari yamna phaba tarabasu Russia da support tawruba matamda kari oirakpa yai haibadu China na thawai waramgani haina thajare American diplomat amasung Council on Foreign Relation gi President Richard Hessna social media da thokdok ase Chinese President Xi Jinping gi damak tawpham khangdaba mani haina phongdokhe US ki President Joe Biden gi top security advisor na China gi khwaidagi senior oiba senior diplomat ka unadringai hek mamangda White House na wapamsi phongdoroki bane Russia na mateng nirakle haibasi achumbani natraga aranbani haibadu China gi machindagi sengdokhana bagi damak pressure pinaba tawna bani haina thajari haina BBC na report tawkhe reject tawkhre maraksida Beijing dagi phangba paw amada China na Ukraine gi issue matangda United States na China gi mayokta aranba amasung phattaba paw sandokle haina charge tawkhre Ukraine gi issue matangda United States na China target tawduna leptana aranba paw sandokle China gi oina de ingthaba puraknabagi damak semgatpagi thodang logduna lakbane haujiki matamsida darkar odibasi party pumnamakna masa phathaduna leiba aduga irang hena sagathanbagi mahut ingthaba puraknaba honaba asine irang asi hengathanbagi mahut diplomatic oiba pambaina wathok loisinanaba honagadabani haina Chinese Foreign Ministry gi spokesman Zhao Lijian phongdokhe